Matamgi Manipuri Wari ki YouTube channel asubu tabiriba khwai pumnamakpu taramna okcheri. Ngasi amuk taminarasi Leishabi Laba 12 suba tangka. Bishona wari makha tarai. Adugi matung tha amamuk hauki. Adudagi noma ai phone amuk tauki. Numittu numidangi pung 10 khare helame. Mathoina Dada Yoro aba Yoro Nangi kada leri bro Tongal phawda tapna tholo ai gari manungda leire Hoi mama so ai tumbra yenglamlaga tumba sangkhre ai thola gi leramo khara thuro ai ngaire Asumna mathoi mama hoi tumba sangkhraba matungda mathaktagi tapna kumtharaklaga thongdo lona hangdoktuna tholai Gari manungda kakhatki Gari du mi kya chatna dabalerak amada khamlaga Bishona se pil se chasilo angang se manganaba tawrase aduga sigi matungda nangsu exam loiraga aisu thabak tawrakanda ibani chelase Dada ai angang se mangan badi ngam loye adugi mahut ibani chen khrase ai exam thadrasu yai angang se poklaba matungda tapna tharsu tharase Dada ibani ngasi mak chelase Kaino thoi nang haidubu kaino nang yamna angang ori nang na sagi hakjang kat phawba saba loidri aduga nang na angang amu unaradi kari phibam oigani nang na sagi su khallo adugi su mathakta ima baba gana nangona thamliba thajaba se nang manghalage khallabro Dada mama hoige apambado aina haijabada yabirakani ai masa hatpi mama oiningdiye ai angang orabusu hojikti mama oigadarobane ai isagi damak pumnamak thengnaba ngamgani Bisho guli do chanaba themba yaba themlammi adubu mathoina yaramde Mathoiga bishoga ngahak wa ngangnaraba matungda bisho upai leraktaduna mathoida namduna machinda guli du insinaba torami Mathoina Dada kaino ai ngamoi haraga ai ngamoye ai charoi Kanna laukhalake tawi lambi nakalda thengna yu thakpa yu ngawba ama ani sulakpa ubadagi bisona mathoigi machindo kanna mensili mathoi makhong makut fiding chonga kawi ngahak leraga machindo thadoklaga thoi hogolo se kadoroge thoi mathoi ko budu khumlaktre gyan tadana wanthakre haba biso su khangi Adubu kadomdagi no khangawdana bisogi wakhalda phatta luksing ama khalakki Mana gyan taraklasu hidak chaw haibada kashu yarakadaba leite adudi ai kedobu tai Wakhal nga khallaba matung gari manungda hapleba yu angang bolili do lokthoga yu khar thakchili loiraga arembado haidoklaga likli do lekhada thugai machin atumbaduna mathoigi mangakta lenki Mathoi khudakta sangsar thadokhi Gari manungde ina pungangang badagi biso pakhatuna lona muk mathoigi yumda changlaga mapi marol khara thiraga puthorai Tanja adu ingo chaga pechagadi tumthakhiba maram oibana karimta khangudre Biso tholaklaga mathoigi masada thongliba I taiba firol singdo loina lauthoi Gari gi I mayamdu manak nakpa pukrida samthoklaga Mathoi Magi gate manakta thadaramlaga gari do thoraki matamdo pung 12 makai khara hele I taiba firol amadi mathoigi mobile du nambul turen gi ichelda thadaki asumna biso mayumda halaki mathoiga maga mari lenei haibasi mathoigi mamanabi amadi bisogi mamanaba singsu kana amata khanglamde maram asina case asi asuk koiba matam se mai paktana mihatpa puthokpa ngamdana lerakpani Wari singdo taraba matungda langlena Nang na hek nungsinariba nupibu namitta nabani gi nasa odore haidana hatokpa ngamba nupa na khugi pukchel sibu siro Noi sibu saro Noi kharana sumaina tawbasina atokpa singsu loina torongadaba male Noi na bukchel sibu karino Haujiti kari upai le Chahi manga nangna haina singna lotlabasu haujiti akhoigi khutta tare
मी ama hatpegi dandi kari phangani habase nang hana khantaba ngamdabra nakokse nakokse thugaraga phagadabne nang suna thakta IPC section kaya marum palaga nang phasi tawbra natraga napunsi supa kaisum sangda leibra ma tawba tare dana ai la le madam ai bo mukta ngakpiyo kari ngakpiba mi bu hatlaba matungda soikhre lankre hairaga asiba mi dabu hingalakpa yabro noma soidana siragadaba akhoi miyoibani asida mu pendraduna akhoi amana amabu hatnaba adudi mi hatlabadi nangsu aduga chap manaba dandi phangba haibase masana tabani ta sawa mase lokap ta namsilo court hearing chathadri phawba cheksina ngakadabane phane madam pritam na kana honaduna court evidence kaya puthoklaba matungda namduna bisho mapunchi chupa kaisum sangda leibegi phadok taki paudo tabada mathoi ki mama ibema pecha amadi mapa ibungo ingocha hainingai leitana penjaki masana makhoi gi nakta amuk hana halaklaroi oirabasu masagi thawaina lairamlenda ingna chikna leikrani khanbada aduki matik haraujaki langlen amadi pritamgasu magi mathau pangthok lekhanna haraujai asumna langlenga pritamga nungaiba phongdokpa oina fast food amada achapot chaminarami pritamna langlen ai yamna nungairi nangi hotnaba kanba thongna phabana ngasidi aigi ningba thungle ai asengba ai nangbu yamna appreciate tawai langlen nate pritam credit che ithantana phangba yaroi mi hatpadandi pibada nangi achouba thodangsu yauri nang makna lamdrabadi asi yongna thamoi penba dandi se phangamdabasu ya thank you so much phare langle ado biso minister gi macha nupane hauji bot maya oibegi masana mara leire khangbadagi tuminna leibani mayamdasu masana aranba torom labasu jail da thami haba mintholduna bot ki lan soknari adubu bot hek loikibaga makoi soidana karigumba khara torokadaba mal aduna nangsu aisu cheksonba darkar tai aigidi nang karisu khangano nang cheksona leyo take care phare lagle chabasu lorabanina chalasira hoi phare hanaba torse waiter bilamta yare pritam ai dum torge ngasigidi yade ai dum pige yare mi nangi beg to lokthoranu hapchillo asi haraga langlen magi beg tegi paisa do lokthoga thanamlaga ani du mayum da hanakre sampras mangol da hangat anda chatlaga lei ngasi shuti su lowi hai aduga kaida chatlino khangdemi masigi nu pisina tawrisi nahandagi walangsu amata ngangde kainu mana khalisibo phone tawi baide ina kunbina haima bungba kainu nangna side patrolling chattana leirisina thabak chatlaroidro nangbo mama ngasi sibu langlen suti lowi haidainya lowi kedorage aduga kadai da chakrino ngasai degi halaktrise ngasai pung ama adwai degi thokibane hauji pung kya tare se ahum ta silak toreba mi thabak leitana chatpa oramgani yam hena su khanjilino nangsu dukan da ngayaktang yoruba yabani nangsu sum suru naidana leiridabu karigido ai suna che hoi boktane ngayakta chalukhige tawbani as ai diba masigi nupi se yamna hainaroi dori mama ibani karam kanda lohongbige haino lohongnaba amta sinba ngamlaroidro mama na yeningde da bungba chalo yare namanaba rakesh lohongkhre na nang su sakpa horoklabro noi ahum se thabak ama tawbada mari satradi yadabagi phibam do torokanu yeningde chalo so aina che hoi bokta chatke ima bamuk ta thilula as mama ai ngamoi pabung halaga thilalo natraga line dra kano ma chatlo okto da chatpadu so dum nungai bani da mama amukta mahau khanglam khiroi okto gi nang waso eduk yam nangang li dubu kari gino ha auto da chatlu kaina ai phibam sida ko maina auto da chattori adu gi su mathakta nasi hoi gi di yamna su sangna changmudu da ko maina chattori masidi
Palem, nangsu Activado orsu, thauba khar tamla di phadauba. Sum VIP gi type thindok thin tawdana le. Kaya adana yungun he, masina ngangliba mayam se. Ngangnari ngai tanja aduda langlen I-20 do thojilai. Mama, kai chatoino phi loisalaga lerami de. Bema, nang halakpa yamna phare. Lao, nache hoi bokte imai cha chatlusi. Nache do mangda yamna urami. Pochai kharasu thimbiruse matam sungali. Hoi mama, tongkhalo o chatlase. Samprasna amuk, mama, aisu lakke. Kariya, chathoada. Ngasaina thilu haibadana siddat hekta khayade. Aduga hojitana lakke kaina tat. Yare changu. Nang numidang gi chakado thongto amu. Akhoi halaga thongba ngamoi ko. As palem lakke ba. Ina kunbi gari do tongkhalaga. Le horo. Bema, chalo sikandi, thank you. Ani do gari thaudoga chatkre, Sampras prok chaga lehowi. As aina ngasai ngairaga pelabani he. Masigi semiconductor se pura mute pi. Thaina gi magi sono chubido am hore eba. Ho palem, aidi pele da ko. Karamba makhalgi nupi no aina koiru risibo. Somda gu makata na langlenda amuk yet ke khandre. Thabak te hena mai onsinduna matam mangandana kanna hotnarami. Magi laibak to tamlamba mamana apamba mamau oma thibada ayaba pirage khalami. Amaromda Eliza ngauduna koiduna adum lerami. Numitu Sampras ki lekai gi mamanabi hoida chak chanaba ama lakpani. Elizana asige chiro Sampras hoigi mayum se. Mamanabina mane. Ai ngasidi changurage. Mabu aigi oiba phangdrabasu miyangi miyengda ma aigi na haibase aina mayek sengna takan. Kainu nang haridubo mi lerangoni leramoisu khangdana taningdiko. Kaim tawroi. Ai changuge na adum yengo. Kumai yengaga leramu kedorage. Dukan sida ngairaga leramuko. Eliza lilakliba puritu kudangi saruk adwaida haifet segai. Mamanabina kainu nang tawriduna yengo adum. Asi haraga Sampras ki mayumda changlakpada yam pakhatna. Kana lege aibo amukta kanbiyo kana lege. Asumna kanna laurami manak nakwa adwaida leiba mi makai su tarami. Sampras imungdagi pakhatna thoglai. Eliza mafi segairaga lepadu ubada ngakna. Eliza natro nangdi sida kamaina. Sampras aibo mukta kanbiyo. Fataba miyoi kharana aibu tanharakle aibo mukta kanbiyo. Asi haiduna Sampras ki manakta changsilai. Samprasna adugidi kaisu khaluno kadaino mi haibudu kadaino. Asi haiduna get lomda yengi. Eliza na laubra takiba mi mayam singdu changlaktuna. Kadaunarage hojik launa khridubu kadaurage. Eliza mayam to ubadagi kappa horai. Mayam yum sida mana saluse aina aibu pumiraglaga. Asi haraga hi kapsinarai. Samprasna amuk. Hey Eliza, kainu nang haito ha? Mayam ai masigi nupi siga mari lenade. Ngasi hojikta chaglakpani ma. Nate mayam. Ai imung sida ngaihaki mamangda lakpan. Aigi izzat ki khanbiraga mayamna asumba warepto amukta lepiramo. Sampras mamit khana Eliza da yengi. Lekai gi miyam du mahi wa ngangna ba horai. Kalakpa mayamna hena haraurami. Nupi amana yamna gyan tabra hairaga kaino toramlibasibo. Toramni nayumda so hanadagi nupi amasu pusilaktuna leirisidi. Nupi amana amuk thajadaba mafamda kai lei haiduni. Sel paire sanga leire haiduna mi usittaba yaba thabakse tahongumsi.
Sumaina sum yai haidana tawrabadine lamdamnarakaniye. Nupi amana amuk Ibema nupi manganba nupadane amuk laisinba karimta kanaroi. Mayumse mut naba paisa lauthoga leibana phai. Eliza kapsinaraga aidi paisa pamjate isagi ijat yolaga chabasu natte ai nupa sida leijege. Kubersu office halakpagi gari do garage da khamjilamlaga mayam punna leiribadu kaino haina yengba changlai. Tauramliba phibamdu ubada kuberna mayam kaino mayamna tawbiribasibo nupi macha nangna kanano karino sengna hayo mingna kari kauba kadaidagino. Pabu ai Eliza kawi kaisam thongdagine sampraska mari leinabane mana ibu yum yengluse aina poraklaga amu kapsinai. Aikhoigi isadi nongmuta aikhoida walotte asuk kuiba matam sida Eliza kawo mingdi isana panba yarakte. Laikai nupi amana amu hera kuber nangi wado taba yadreda nacha nupana nupi ge mari leinababu imungda mama mapada kamaina haidorige. Itaima akhoigi imungdo mayamga manadana hingi ipa isa imung manung loina koinadana afa apata loina tane isagi mamanaba tinabasu yamna tinade imung manung loina khangnai. Imo oigadoribasu hauji yumda leiribasini IPS langle mayamna mathong khangdana hekta just tawbudo akhoi imungdadi yaroi. Ai hauji imugda phone tawge. Asi haraga mobile do lawthoga call tawi. Hello bema nangbu kadaida leige? Babu kai haige ai ima ga ise hoida leiye. Yumda thuna amukta lao yumda problem ama thoe scott khara su loina rau. Hoi babu phone thambaga mama yumda kaino ma thoe thuna hanaba tawrase. Nilamna kaidore haino langle ise na sanaba semliba mayamse chaba nangna roidro. Ise kitang urgent oire mama gai ga hallage kona yum yoroga kai lebino habdo pau piraklage. Angobina amu ise ma karimta su saminaba phangdre tawrise kona sarse angobi akhoi khara thure phare hanaba tawrasi bema. Ani do hathu lambida gari thoroga lai lambida langlena hello tazawa akhoi yumlumda thuna amukta lao athubane aisu lambida leire. Phani madam ai laknaba tawjarage. Langlen ga ina khunbiga gate hek yobaga scott gari amasu laktuna mari kumtharai. Langlen changakpa ubada laikai mayamna asumba yamna tawdaine mi phaba punba yamna tawdaine imungda tholosu kankhatpa yaroi tawgadabani chap chabadandi pigadabani. Langlena mayam kaidorage fazana mukta haibiyo. Nupi amana amu ibema samprasna nupi se yum yengluse haidina puraklaga nupi oibigi ikai khumnaba mangalle aduna kaino hujik tawgadabado tawro kaino paikhatkadabado thabukto paikhatlo. Nakhoi police na ngamoi hairagana ekhoi mera paibina tawrage haujimak kaina katkadabani. Ina khunbina amu aigi isa nupa se sigumba tawba mi nate. Karigino ibema nang kanano ha kaino mafam marang khangdana migi memda laaga badanam hekta piribasibo kayam mathong chadaba imungi macha masuno nasagi ijat yolaga paisa tangi khalidubo sel kyam pami hayu pige adudi natadana badanam pi saradana imung se kanagi karino khangbra nang na khajai du khup paksana on dana thawra. Laikai mi khara chongthoraktuna he raina khunbi nangi wado hemali ina khuli sanga leire haidana mi bo dok hanthana lawba honglabro patlingai de hing de sunnon cho haiba ipa ipu paru su leibani. Ise hoi mayam so mukta tumina lebiyu ai mangonda kari karama wa ngangani khangdaba mi nate mi uba udabagi wa karimata nate isa se thawum tara nawpuraga aina poglak libani. Isagi lamchat mama aina khangi fattaba macha kankhatkadaba mama su aidi nate adubu aigi isa se lamde pungkhai phawo phadri isa nupi gi memda chatlubagi phamba ba phomlakri cha glass ama phawo thalakte
ꯆꯠꯂꯝꯗꯥꯏꯗ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯅꯦ ꯉꯁꯤꯗꯤ ꯃꯥ ꯊꯕꯛꯁꯨ ꯆꯠꯇꯦ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕꯅꯦ ꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯉꯥꯁꯦꯞ ꯃꯥꯟꯕꯤ ꯑꯃ ꯂꯥꯛꯂꯒ ꯏꯆꯥꯗꯕꯗ ꯅꯥꯟꯕꯤꯕ ꯌꯥꯕ꯭ꯔꯣ ꯄꯠꯂꯤꯉꯩꯗ ꯍꯌꯤꯡꯗ ꯑꯣꯏꯔꯁꯨ ꯅꯣꯟꯖꯧ ꯀꯥꯏꯅ ꯊꯤꯔꯛꯇ ꯇꯣꯡꯕꯤ ꯍꯌꯤꯡ ꯃꯥꯅ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗ ꯇꯣꯡꯕ ꯌꯥꯕ꯭ꯔꯣ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤ ꯃꯥꯡꯅꯤ ꯈꯪꯗ ꯁꯥꯔꯤ ꯂꯩꯀꯥꯏ ꯃꯌꯥꯝꯁꯨ ꯌꯧꯌꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯂꯥꯡꯂꯦꯟꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯁꯝꯄ꯭ꯔꯥꯁ ꯄꯥꯈꯠꯅ ꯂꯥꯡꯂꯦꯟ ꯑꯩ ꯅꯨꯄꯤꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯃꯥ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯆꯨꯝꯅ ꯃꯥꯒꯤ ꯃꯁꯛ ꯈꯪꯕꯇꯅꯤ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯥ ꯈꯨꯗꯛꯇ ꯂꯥꯛꯄꯅꯤ ꯑꯩ ꯃꯥꯕꯨ ꯎꯗꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯂꯥꯡꯂꯦꯟ ꯁꯝꯄ꯭ꯔꯥꯁꯇ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯝꯄ꯭ꯔꯥꯁ ꯂꯥꯡꯂꯦꯟꯒ ꯃꯥꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯧꯅ ꯉꯥꯡꯅꯗꯅ ꯂꯩꯔꯛꯄꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯥꯕꯨ ꯂꯥꯟꯅ ꯎꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯂꯥꯡꯂꯦꯟ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯔꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯌꯣꯛꯅꯔꯛꯄ ꯃꯇꯝꯗ ꯅꯁꯥꯅ ꯔꯤꯛꯁ ꯂꯧꯖꯗ꯭ꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯐꯤꯛꯁ ꯇꯧꯕ ꯉꯝꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯐꯠ ꯑꯃꯨꯛ ꯑꯣꯟꯊꯣꯛꯂꯒ ꯇꯥꯆꯧꯕ ꯏꯃꯨꯡꯗ ꯆꯪꯉꯨ ꯂꯦꯞꯇꯣꯞ ꯂꯩꯕꯅꯤ ꯊꯪꯅꯕ ꯀꯥꯗ CCTVꯒꯤ ꯐꯨꯇꯦꯖꯁꯤꯡ ꯌꯦꯡꯂꯒ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯅꯤ ꯑꯔꯥꯟꯕ ꯃꯤꯗꯨꯗꯤ ꯂꯥꯡꯂꯦꯟꯅ ꯂꯦꯝꯅ ꯈꯛ ꯊꯥꯒꯅꯤ ꯈꯟꯒꯅꯨ ꯏꯂꯤꯖꯥ CCTV ꯄꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯃꯅꯤꯡꯗ ꯁꯨꯝ ꯍꯜꯂꯤ ꯃꯤꯁ ꯏꯂꯤꯖꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯗꯣꯝꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝꯁꯦ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯒ ꯆꯪꯉꯛꯑꯃꯗꯤ ꯅꯪꯒꯤ ꯃꯤꯁꯟꯁꯦ ꯃꯥꯏ ꯄꯥꯛꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯁꯤꯁꯨ ꯏꯁꯣꯔꯅ ꯄꯤꯕ ꯆꯥꯟꯁ ꯑꯃꯅꯤ ꯐꯠꯇꯕ ꯃꯍꯤꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡꯗ ꯂꯣꯠꯂꯒ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯊꯤꯗꯣꯛꯄꯗ ꯈꯔ ꯂꯨꯔꯅꯤ ꯈꯟꯗꯅ ꯅꯁꯥꯅ ꯅꯈꯣꯡ ꯊꯣꯡꯅ ꯌꯨꯝꯁꯤꯗ ꯆꯪꯂꯛꯑꯦ ꯆꯥꯎꯕ ꯂꯦꯞꯇꯣꯞꯇꯣ ꯄꯥꯏꯔꯒ ꯃꯦꯗꯥꯝ ꯁꯤꯗ ꯂꯩꯖꯔꯦ ꯂꯥꯡꯂꯦꯟ ꯂꯦꯞꯇꯣꯞꯇꯒꯤ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯗ ꯌꯦꯡꯍꯜꯂꯤ ꯏꯂꯤꯖꯥꯅ ꯇꯧꯕ ꯃꯑꯣꯡꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ ꯏꯂꯤꯖꯥ ꯇꯨꯃꯤꯟꯅ ꯆꯦꯟꯒꯦ ꯇꯧꯕꯗꯒꯤ ꯃꯌꯥꯝꯅ ꯐꯥꯔꯒ ꯈꯔ ꯐꯨꯏ ꯂꯥꯡꯂꯦꯟꯅ ꯌꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯅꯨꯄꯤꯁꯤꯗ ꯐꯨꯔꯤꯕ ꯉꯁꯥꯏꯅ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯈꯤꯗꯥꯏꯅꯦ ꯏꯔꯩꯆꯥꯁꯤꯡ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯁꯤ ꯀꯩꯗꯧꯕꯒꯦ ꯃꯣb ꯖꯁꯇꯤꯁꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯃꯨꯊꯠꯂꯁꯤ ꯀꯩꯗꯧꯕꯒꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯕꯁꯦ ꯇꯣꯛꯂꯁꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯐꯥꯅꯕ ꯐꯨꯅꯕ ꯄꯨꯂꯤꯁ ꯂꯩꯔꯤ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯗꯟꯗꯤ ꯄꯤꯅꯕ ꯂꯣ ꯂꯩꯔꯤ ꯏꯔꯩꯕꯥꯛꯀꯤ ꯂꯣ ꯄꯩꯁꯥꯅ ꯄꯨꯝꯅꯃꯛ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯕꯁꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗꯁꯨ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯆꯠꯄ ꯑꯆꯨꯝꯕ ꯄꯥꯝꯖꯕ ꯃꯤ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯍꯥꯠꯈꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯏꯃꯥ ꯏꯆꯥ ꯏꯀꯥꯏ ꯐꯤꯔꯨꯛ ꯅꯪꯈꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯃꯥꯅ ꯁꯪꯁꯥꯔ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯩꯅ ꯀꯔꯝꯅ ꯑꯋꯥꯕꯁꯤꯡꯗꯨ ꯂꯥꯟꯊꯦꯡꯅꯈꯤ ꯀꯅꯥꯅꯁꯨ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯦ ꯅꯣꯛꯅꯕꯗ ꯀꯟꯕ ꯁꯃꯥꯖ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯕ ꯑꯀꯨꯠꯄꯗ ꯂꯩꯇꯧꯕ ꯑꯇꯣꯡꯕꯗ ꯂꯩꯊꯣꯟꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯦ ꯁꯦꯝꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯐꯠꯇ꯭ꯔꯕ ꯃꯜꯂꯕ ꯆꯠꯅꯕꯤ ꯅꯨꯄꯤꯕꯨ ꯅꯨꯄꯤꯅ ꯍꯟꯊꯅ ꯌꯦꯡꯕ ꯌꯦꯡꯁꯤꯟꯕ ꯃꯤꯅ ꯑꯐꯕ ꯀꯩꯅꯣꯝꯃ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕ ꯁꯤꯙꯅꯕ ꯇꯣꯛꯂꯁꯦ ꯂꯦꯞꯂꯁꯦ ꯑꯩꯈꯣꯏ ꯃꯨꯠꯈ꯭ꯔꯅꯤ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯗꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡ ꯃꯨꯠꯈꯤꯕꯒꯨꯝ ꯀꯪꯂꯩꯄꯥꯛꯇꯒꯤ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯄꯨꯝꯕ ꯃꯥꯡꯂꯅꯤ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯁꯦ ꯂꯥꯡꯂꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯅꯤꯡꯉꯝꯗꯅ ꯉꯥꯡꯉꯤ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯇꯥꯏ ꯏꯂꯤꯖꯥ ꯃꯔꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯇꯝ ꯈꯔ ꯖꯦꯜꯗ ꯂꯩꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯑꯗꯨꯛ ꯍꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯅꯤꯁꯥ ꯆꯥꯕꯗꯨ ꯇꯣꯛꯅꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯊꯝꯗꯨꯅ ꯑꯦꯛꯁꯄꯔꯠꯁꯤꯡ ꯀꯧꯔꯒ ꯀꯥꯎꯟꯁꯤꯂꯤꯡꯅꯆꯤꯡꯕꯁꯨ ꯇꯣꯏꯅ ꯄꯤꯍꯜꯂꯤ ꯑꯁꯨꯝꯅ ꯊꯥ 6ꯇꯒꯤꯅ 9 ꯐꯥꯎꯕ ꯁꯦꯟꯇꯔꯗ ꯂꯩꯍꯟꯕ ꯍꯥꯏꯅ ꯄꯦꯔꯦꯟꯠꯁꯤꯡ ꯀꯧꯔꯒ ꯄꯨꯟꯅ ꯈꯟꯅꯔꯦ ꯏꯂꯤꯖꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯂꯥꯡꯂꯦꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ ꯃꯆꯥꯕꯨ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯆꯠꯅꯕ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯗꯥꯏꯅꯤꯡ ꯔꯨꯝꯗ ꯁꯦꯝꯈꯣꯛꯅ ꯈꯣꯛꯅ ꯏꯅꯥꯈꯨꯟꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯒ ꯏꯃꯧꯒꯁꯦ ꯊꯨꯅ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯀꯜꯂꯛꯄ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯕ ꯑꯣꯏꯅ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ
Handak icha nupada thokiba thogdok mayamdo ai yam pende hairisin. Leikaise mi phataba yamna lei. Adubu pumnamakto ibemana phanaba sinkre. Kaisu khalluranu mama. Moi angang yamna ori leiba adum yari. Imaugi tawningba thabak kaya ama leiramgani. Aduna matam khitang dingai bikisi yamdrabada chahi ani ahumdi. Hoi adubudi chumme. Ihe kawine moi pabwa ibema hoida muktang chaluse haibadubu kamdausiga. Chachi hayengla hangchitla hekta chatlurasi. Magi sangadaba matam mama hangu. Aidi chatpa tandi tanbani. Moi lekagi mi singdo uraga ne wari singdo ningsanglakdana aidi khoidau yamna sagolaktawa malida. Masidi fare pothanaba tawrasi thenge matamse. Angang khaidi tumkhrabra. Tumba changkhre. Nasa nupadi handak mapal ipalga kaya thokte. Ikairabra karino. Aina nara leitaba nangna karigi ikaidoino haidana ngangbani. Laude. Sak isingase inthi nuwaina sade. Mingtholudi phajaba nattedana. Mana lalubamak natrabasu. Nupani na khara phari ekhoigidi. Nupi singda thingnaba kangbudi kamaina tawramgani. Leibakse gyan taba wakhal khanthaba yamna watlene. Aduna noma-nomagi maning sum hallaga chatpa tabani. As nupido khalluraga aidine prok hek chai. Adubu nisa chabagi gyan tadadana tawribani ko isagumani khallaga miyoibagi minungsi yenglaga tuminna wa ngangdana leibani. Migi mama mapagisu khandaba yadaba nattene mama. Kaisu khamjadaba mapa mamasu yauna masana phatraga chenthare. Pulap ikaiba sopa nangminare kari kanari. Matam sigi inkhalakliba nahasing miyai challaba miyoising. Yum panbada khongdadriba nupi nupasing pikliba angangsing. Pulap magi sahi matangi oiba counseling darkar loina lei. Ningthine wari saba changi. Dr. Danarbir Laisamnaga ngangba speech to onthokna nungaikre. Aranba kaknangai amata yaude. Moigumba misingsana leibaki mapi mapa oradi phagadabani. Ho afaba leibak senggadaba mi oradine vote karoye khoi leibak sidadi. Afaba mi tholadi vote thadade phattaba paisa yamna yenme midadi vote adum pi. Masagi mamal yamlaba vote ki right tubu kaisu leitaba lupa lising amani duda adum yonthoi. To oyarene mama wa yamna nganglaga mina muktaraga kari hainani. Tumnaba tawro yare. Aidi tumurani change he. Is kiriba kaidiro moi pabungi sibo. Ekhoidi kide achumba haibabu karigi kidoino kanana kadaudoino. Kanamta hek kibide mawa laude aidi. Sidau leraba miyoiba ekhoini sidoke haribani achumbagi damaktadi. Ngangdana lehoroko nang ai changle. Pritam su thadoiga ahal machel hainaraga waripur puthoklaga lerami. Rakesh ki sulhongmo matam naksilakle. Abega Rakesh ka TV mamangda phone metlaga lei. Abena sina kamaina paidunu dada. Rakesh makhuto namlaga se khut oisina sida nammo aduga yesina somda namgadaba. As sida ei talleda yamna lui. Sum paidabagini hirakanida. Mema noklaga. Haima kari no ne nabani tawridubo. Ho namong nupise mobile mepaga haitriye message thabasu haitre phone mepasu haitre aduna khuloinaba training ne tawrisema. Mobile da edit chunaba mongdadi tawba yade ko noi anima. Abena amu tawroide ima chumna dadaga paw phongnaba adugi khara thuna hainaba tawbane. Ado ima tumningdriba thenge pothanaba tawro. Hayeng ayung ata ka then thokpa waniye. Pungbu kaya tarage ne. Mapan helema. Matang asida tabiriba khwai pumnamakpu amuka hanna khurumjari. Makha taba saruk hayeng punna taminarasi.